अहानबदा मरुओइबा पाव Central Security Force singi manaktagi kuki militant singna nongmai kaptuna mitei khun singda landabada tumina yengduna leire haina khunja singna maral siri amadi mikhal mamangda hairokta nongmaina panduna lekhidaba mahairoi rohit ki ningsing thoram pangthokre Northeast Windona Sandokta iba nungthalgi pawa sibu meeting tabiri bapum namakpu CHAPLINA MAISNAM na ikoknona khramsari hauzik paw sandokna pizari Churachandpur district ki second 𝐃𝐄𝐯 marifutaret ki hakchang sing lairol chanba loiraba matung numidangda mitei taba tampaki khun singda 𝐃𝐄𝐯 singna maikai kayadagi nomai amade bom kapsilakre ngarang numidang kwakta gi maning folzang amadi tharoi loktagi kwakta amadi tera khongsang bida nomai round kaya kapsilakpada kwakta municipal council gi ward number 1 gi member Hassan gi masunupi imungda tumduna leiringaida makokta nomai maruna panduna sokhi Kodakta 𝐿𝐃𝐄𝐃 police station da pau piduna khanghalabutungda primary health center kwakta da laikanarabutungda district hospital Bisnupur da pukhi Kona rims da pukatuna laikanakhi nongmaina kokta panduna soklabi nupi macha adu Radiant Public School kwakta da class 2 tamlibini Magi maming sabia kawi hauzik mahaki fibam khudong thiningai di oidre hairi kukilam henba singna kablakliba mafam adu army amadi CRPF leiribani makhoi leina kuki singna kaplakpani athapa chingdagi kapanate yamna nakna chingdagi kumtharaga kapani haina khungi miyamna phongdoknarakli ai Radiant Public School da class 2 tamne ai ngarang medang phamungda tummingaida nomaina ai kokta pale mari tumbasigi nongpok thanga mataida neba magi palise ko Kumza lisingani subna kunmathoida pangthokhiba taranithoi suba Manipur Legislative Assembly ge mangoinana chahi adugi December kunmathoida hairok AC da thokhiba khatna chainabaki thodok amada nongmaina panduna leikhidraba mahairoi ningthozam Rohit ke anirak suba ningsing thoram ngasi hairok mayai lekai da leiba Rohit ningsing khubamda pangthokre Matamaduda hairokta thokiba irang aduda botsu yaudaba mayumda Lexaba College tamliba Rohit numit adugi numidangda nomaina kaptuna hatlamkhibani aduga mahaki apokpa N Premchandra su nomaina kaplamba aduda sokpadagi aruba fibamda laikatnakhibani ngasigi ningsing thoram aduga mari leinana imung manung amadi saruk yakhiba miyamna leikhidraba Rohit ki ningsing khubamda laikatuna amadi minute ani tumina leptuna awaba phongdokhi Mikhal gidamakta khatna chainaba thodokta voter fawba oidriba mahairoi asida thokriba thodok asi atopa imung singda thoktaba oisanu hairaduna leikhidraba Rohit ki mayamba Roshan hai masigumba thodok asi makhatana amuk hana thoktanaba lengak asinasu ahenba miteng changbiyu thodok adu chahi anidi mapung fakhre case asisu hauzik makha chathaduna leiribani ahenba miteng changbiduna achumba wayel fanghanbada matam changhan bidrabadi matungda asigumba thodok asi thoktaba yai haiki Panba yabadi mihat aduga mari leinana Special Investigation Team SIT semkibaga loinana kumja lisingani subna kunmathoigi December kunmari da thodok aduda chenabani haiba miyoi taruk police na fagatki Matamada mihat aduga mari leinana fakiba miyoi taruk mak kumja lisingani subna kunnithoigi March amada Session Judge Thawbalgi Court na belda thadokiba leikrabani Hoi mungda tasa tahan biramba dagi angang je voter boxan mangang nate sina maram moiraga waina mi hana sunaga yawbasu atop family side ta thok tanabasu hajari thok su thoban bigan aduga tawri se government su kitang sigumba thabak se makhatana amona thok tanaba haitare sida khoida di thokre aduna makhatana thok tanaba na kem tawjage hujiksu case adum chathari sahi ani di mapung phagre progress rai later government side to sa kitang phangdawali mo tawsi marsu ko ena adi makhata na tum thokani simana sigum thawak se neglect tawra sa kitang de sina so ena kha mi yang sanga
सिगिबा हाइसि लोरे सिदा अमोना हलकपा याबा नते अदुना दशा ताहोबा इमुंगददी सिगी चैथेंसे खंगबा तादबना खंगदबदो थेंनाबा अतोपसु यावगिबनी मा इलेक्शन दाबो मखा ताना मना थोगन बिदनो गोमुगी साइतेसु मरुवना कोगी केंद्र सिदा हेरो केंद्र सिदादी कोई साइतेगी अपील तौजै Heart ki laina cardiac arrhythmia gi oiba tonganba laying gi dama cardiac arrhythmia clinic ama Rims Road ta leiba Sky Hospital da ngasidagi hangdokre ngasi clinic hangdokpagi thoram aduga mari leinana Sky Hospital Conference Hall da pangthokiba pawgi mifam amada Sky Hospital gi Managing Director Dr. 𝐂𝐲𝐿 hai sor honba wabagi laina ase yamna maru oiba laina amani laina asi nai haiba patient singna khangdaba yai masi maru oina chahi pandagi naha oiriba mioi singda ayamba nagali laina asigi layeng asi athuba matamda yengba ngamde matam kuina sangna tha ama ani changna yengi masi imung manunggi da hana paripuri dagi naba horakiba laina oibana macha masuda launa laina amasu oi asigumba laina asi manipurda layengba ngamdabana mapan state singda layengba chatnei mapan state kaya da layengba chatpa matamda thengnariba khudung chadaba kaya asigi yengduna asigumba clinic asi hangdokpa mathau tarakpana clinic asi hangdokpani layeng asida khudung chanaba yengduna mapan asida khulai matik chana thamle miyamnasu hairiba laina asi layeng naba hotnabada matamda hena khudung charagani haiba wafamsu fongdokhi Besenam report Sky Hotel modi wakandu lungai na di Sky Hospital hairga di hingani hospital yawrga di hingani na pujara pane da lambe de sidogre aduga asima sadu poraga di akoi koju hingalan miding amdi aduna thuna yangi speed aduna every second counts every minute counts sine koi yaw puse de koi di hekta kan chapla chatpa de chelo sine koi da khongup tongu so khongup shoes bok da koi na close shoe tongu slipper mateng video yaro haidana akhoi si accurate diagnosis bibi khangawraga khangagadi aduga appropriate treatment bibi horagadi this kind of death due to cardiac arrhythmias are preventable is EPS NRFA haibani si manipur da leire aduga apanda challaga apanda chatbisi awaba amne ko physical mental physically tanatana ka awaba ma da mentally kana na bu yengdoino kamanu tawdoino kada dibu chatoina haibisi ma awaba leire financially su double the cost oidoini Nakalamaromda laina asi nabadagi mapan state ta laying luraba matung Sky Hospital da laying badagi faraba mioi mapan da chatuna fagani khanduna cell tingna chatlurabasu fabangam khide madugi matung Imphal da halaktuna Sky Hospital da makhatana laying chatharaba matung ngasidi laina asi ge awaba leirambado kokle hainasu fongdokhe Yunzi mi namada 195 muchongi Waba sani tarupa kan sang chokthara ko kumaro ko ai to bom bangaba ai chu adum nei banina minute sam ko song khala de yam ka hena wa khala ko nei butung da ni hospital satya da dum sat si ki si 2015 gumba adai de gi dum thing na hori andagi sumi ang ko de gi da sara ga nang ye mo lifetime gi da sara ko on ha de gi da sa sana adu bota dum horo ko de gi tangai ko na doctor me ge advice de gi de treatment ni sai wi ma ma kwan chalo kwan si sing area an tali ko le da ko gi se tu ju mai ron sle ni na ai tu so hai chak man na ju Chandigarh da doctor hospital tu gi dum discuss of jar ge bo Chandigarh chalaga mai na 2017 gi January 2019 da chalaga ali yeng Selin Digital Kaisamthong Lungjam Leirak Imphal gi ngamjaba kharadang haiba thaurangi makhada tongan ba lamda miyam gi damak kathokpaga loinana thoidok hendokna thabak tauriba singda lisingani supna kundagi manapiba haurakiba Manipur imagi athoiba mapari amadi Manipur imagi athoibi mamomloi mana lisingani supna kunhumdoi gi oina mioi ahumda lanthokre mana lanthokhraba sing adudi Manipur imagi athoiba mapari Lisingani supna kunhumdoida art and culture da Thaubal ningombamdagi ningombam Tomba Singh Bishnupur Joypur Khunaudagi MAISNAM Thoiba Singh amadi Manipur imagi athoibi mamomloi lisingani supna kunhumdoida yamna naha oiribi entrepreneur gi lamda changselibi chingaren tespur dagi khoisnam daina chanuni
mana fanglabasinggi mayum-mayumda chatuna manasing khusinaki hairi. Mana lanthokpaga mari leinana Selindisdale chairman Panjobam Lanajit Singh na fongdokibada mi amana mai paklaklaba matamda pukning thogat pibana ayamba oina tawi adubu mai pakpa ngamdriba singdasu ahenba mityeng changba matam oire handaki chahigi oina ngasi piriba manasing asi leikhidrabi Thiam Ongbi Amravati Devi gi mingda mapuroiba Thiam Somen Singh na kachabani. Mana asida Sol citation amadi achamba khudol kayasu yauri. Ngasigi thauram aduda Field Publicity Officer 𝐃𝐄𝐲𝐚𝐝, TOTH Somen Singh, AOA Jiten Singh amadi Selindisdale gi Executive Member Singh su saruk yakhi. Kangpokpi amasung Churachandpur gi school kunmanga CBSE da affiliation tawbada lengak na khanghodrabasu district anigi school kunmanga da CBSE na piramba affiliation sing kakthat kibada Manipur Youth and Students Union Maisuna nungaiba phongdokre. Maisugi President Wahengbam Tanuna thadorokpa Cheryl amada Kangpokpi amadi Churachandpur district anida May 3 dagi Kanglup anigi marakta thokliba lan asigi khudung chaba lauraga school kharana naronda CBSE da affiliation taunaba miyoi khutpu khara manaraga aning ba apamba pangtauda tauba asi matau karamna chathakibano haiba yamna kupna lengakna thigatuna chenaba sing miyam khangna logi oiba cherak pigadabani haide. Paliba lengak asi miyam gini lamdam asidasu lo chatnaribani adubu ngasi fauba logi wangmada thabak taubasing cherak pidriba karigino hangladuna Manipur lengak asi chinda khakta lo lei haiba toklaga chenabasing ahakpa cherak piyu loinana lamdam sida amuk hana matungda thoraktanaba matang matam chana action lokhat piyu hainasu Maisugi president na makatana taksilakle. Ngarang ayu pung tara taba matamda Kasar district ki Chandam laikai da leiba Mahadev mandapta igi khongul liba thauram pangthokre. Thauram aduda thabaktagi potharaba Oza N Modon Babuna mifamapu retired IPS Sarangthem Manawbalna chief guest amadi guest of honor oina Maifagi president Thangzam Brozen Hidam Nando RK Biren Sana Binodini Sarma Thaunauzam Ton Singh na chingba saknairaba Oja Singh na saruk yakhi. Sarangthem Manaubina Mitei Nupigi Thauna Lingjel amadi chahi tare khuntak tringai mamangda Barak Valley da leiramba Mitei Singh gi maramda marik chumba warol thamki. Khongchat aduga mari leinaba larik kaya su Yantoki Manipurda May 3 dagi ngasi faubada chatharakliba Kanglup anigi landa thawaina pontha pikraba singi mafamda ikai khumnaba utuna minute ama tumina leptuna awaba phongdokhi. Maharaj Narsinga Gambir Singh Selaga Yudo Pakang to Kormaga Yudo Pakang Bamasi upon Namjargadi Lengsi yet the Tangabi stops in a strong Hongdana or in the Mita Namagadi Awatantopong Jage, Namdangati to and Kanjake, board Pibu, Hana Koram, Patnako, Namji, when Awatantoki, Manamgi. Lemon Parasikananta Kandi, Matunda maintain a Kanam Kande, Mamin Utade, Mayang Kande. Ada ina koithi thibukan da bina kandi dani jatra puto obu namadani haina larita yawe ari belarita ada koithi thibada jatra pur haji lerme bina kandi heba division mu lerme jatra pur da sangda mayang han kar thengni lemon ri pa kama le haji thiwa lakoni oi khangbra khangti ina wari le nursing da nursing wari tabra adu di tati kari di tai noro bil lagum le ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯂꯩꯃꯤꯟꯅ ꯄꯨꯝꯅꯃꯛꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯃꯁꯤ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯐꯤꯁꯦ ꯁꯤꯒꯤ ꯌꯦꯛ ꯇꯔꯦꯠꯅꯤ ꯑꯗꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯔꯦꯠꯀꯤ ꯁꯤꯗ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒꯤ ꯈꯨꯕꯝ ꯊꯤꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯐꯤ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯆꯤꯡꯁꯤꯟꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕꯒꯤ ꯈꯨꯗꯝ ꯆꯤꯡ ꯇꯝ ꯄꯨꯝꯅꯃꯛ ꯄꯨꯟꯅꯒ ꯂꯩꯕꯒꯤ ꯈꯨꯗꯝꯗꯤ ꯂꯩꯔꯤꯁꯦ ꯑꯁꯤꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯤꯟꯅ ꯍꯥꯏꯕ ꯉꯝꯖꯗꯕ ꯅꯨꯡꯒꯤꯕ ꯋꯥꯁꯦ ꯄꯥꯟꯗ ꯁꯤꯅꯤ ꯍꯥꯏꯗꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯇꯝꯖꯔꯤꯕꯁꯦ ꯑꯗꯨ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯐꯤꯔꯥꯟꯁꯤ ꯃꯁꯤ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯨ ꯃꯐꯝ ꯆꯥꯕꯗ ꯃꯁꯤ ꯀꯠꯄꯤꯌꯨ. ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ. The pinnacle of success for your children.
Get enrolled to one of the finest schools in Northeast India, 𝐂𝐲𝐸 School. Excellence in Education. Diabetes ko loy na hingliba sing thamagi manungda control to bangamle. Urea creatinine wangbasu thamagi manungda hantaba ngamle. Khong ha manungay tabasu numit manganigi manungda fahan bangamle. Pile sabadi nungsang nabasu chama de chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thamagi manungda normal oy bangamle. Fatty liver oy basu thamagi manungda fagat han bangamle. Pumnamak natural oiba hidak makhalna lain jabani hakchang da sokadaba side effect amata leite makata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank matam sana luhong bahaibase adongi punsida mangjariba manglan adu mangphauna bahotnaba amadi imung manungi pandamadu phangnaba hotnabada achoba mateng oigadoribani aduna matam sana luhongbiyu luhongbagi damak wabiganu mateng pangjage mateng pangjanabagi damak leijare boisa kokget decoration khetri bengun mayai lekai Imphal East apamba mawungi borgi kokget yechari ahongba mamalda dress waibiba amadi leibagi kudong saba punamuk phangbigani lengsin biro boicha kokget decoration khetri bengun mayai lekai Imphal East asida sunatana luhong khongdung bagi makeup photography amadi videography camera ahongba mamalda stage decoration singba punamak ahongba mamalda phangbigani lengsin biro boicha kokget decoration khetri bengun mayai lekai phone number 9362323252 amadi 9863 842557 Boisa Kokget Decoration Khetri Bengun Mayai Lekai Imphal East Break ki matungda miyambo amuka hana taram na ukchari makataba pau sing pizari Jiribamgi Babu Parada Leiba Manipur State Cooperative Bank MSCB da MSCB Jiribam Branch Amadi National Bank for Agriculture and Rural Development Nabrat na Sindra Manipur State Rural Livelihood Mission MSRLM na ngaglo piduna semkiba self-help group kuntarit ki luchingba singidamak nongmagi oiba financial literary awareness program ama pangthokre Thauram aduda MSCB Limited ki branch manager Ayekpam Thoiba MSRLM ki district mission manager Thongbam Lenan MSRLM ki block mission manager Wahengbam Premchan MSCB Limited ki deputy branch manager Pukrambam Saratna Athoiba Mithung Singh oina saruk yakhi Awareness program aduga mari leinana MSCB Limited Jiribam branch ke branch manager Ayekpam Thoibana haikibada kumja lisingani supna kunma thoidagi MSCB na MSRLM ga khutsamnaraga self-help group singda loan pitharakpagi matung inna ngasisu self-help group kuntareta loan pithanabagi damakta MSCB bank ta financial literacy awareness camp pangthokli Awareness program asigi pandamdi khunai asida leiriba nupi singda thauna hapa amadi makhoina matau karamna bank tagi paisa lauraga kamdongna singadagi haibagi matangda khanghanaba thauramasi pangthokpani haina phongdokhi 2021 dagi Manipur State Cooperative Bank na Manipur State Livelihood Mission ga kusumnaraga self group singba loan pitharakpagi forum program matungina ngasi December gi tang Yaikalabun Municipal, Jiribam Municipal Council Complex Ki, Mangalaiba, Manipur State Cooperative Bank, Jiribam Branch Ki, Branch Manmasida, Nasisokai, Yatana, Financial Literacy Program, Awareness Program, Patuchen, Mamangisu, Borbrekada, Pena, IT, Kauchen, Taratu, 16 Pizafe, Celebrate Tatuka, Jiribam Rotana, Celebrate Punitoida, 22 lakhs, Pizafe. Haukiba pung nifunipan gi manungda Kangpokpi district ki chingnaningai oiba mafam singda thi humbagi operation chathabada khutsu khutlai amadi bom kaya marum fagatle hairi Police control room dagi thadorakpa cherol amagi matung inna fagalaba khutsu khutlai sing adudi AK-47 assault rifle ama masigi magazine ama 36 HE hand grenade ani 81mm mortar HE bomb ani Smoke grenade ahum .22 pistol ama detonator ahum amasung 7.62 mm gi kapayariba maru taret ni hairi Aroibada maru oiba pau amuhana
Central Security Force singi manaktagi kuki militant singna nongmai kaptuna mitei khun singda landabada tumina yengduna leire haina khunja singna mara siri amadi mikhal mamangda hairokta nongmaina panduna laikhidaba mahairoi rohit ki ningsing thauram pangthokre Matang isda hojiki oinadi Northeast Windona sandok chaiba Manipuri pa loisinjare miding tabiriba pumnamakpu CHAPLINA MAISNAM na amukahna khurumjari.